पाउसेद जुम्फम मरुब पाउ खरा अपडेट तौजरी साना लेबाकी मपाउद कोरोना कर्फ्यू अरुइबदी ओइरोइ थेंगनिखिगदौरे नेफ्रम कृष्ण मोहन कोरोना वायरस की तोंगन तोंगन मचना बियोइब खुनाइद पिरक्लिबा साफु असि हनब लेत्रे नोंमा नोंमागी कंखलकली अनिसब वेब लोइद्रिङैद अहुमसब वेब थेंगनदब सेम साबगी थौरंग तौनब अखंग हइसिंगना फोंदोकनरक्लिबसिसु कुइरे सान्दार मसुंग स्टेट की लेंगाकसु तुमिन लाइथोकपदि नते तौब जाब तौरी लाउब याब लाउरे अदुमनदि ओइरगा मालेंगी ओइना वायरस असिना सोगलेबा लेबाकसिंगी मनुंगदा इंडिया अनिसुबद अदुम लेंगदना लेरे मणिपुरसु नॉर्थ की ओइनदि मांजिन थाना अदुम लेरि हाइना लौनरे स्टेट असिगी ओइना ngarang फौबद मियोइ लिसिंग मरफुगा हुमदोइ चनिपान जंखैखा मापन पॉजिटिव पोइबगी मनुंगदा लिसिंग हुमपुद्रा हुमदोइ सुमना निफुगा तरेट नेगेटिव पोइदुना फगत पंगमख्रे अदुगा मियोइ लिसिंग तरा चनिपान तरा का निथोइना एक्टिव पोइना लेरे सिखिबा मसिंगना पुन्ना लिसिंग अमगा चहुम हुमफुगा मंगा सुख्रे आइना रिपोर्ट तौरे हौखिबा नोमाइजिंग नमित्तगी ngarang फौबा नमित तरेट नि असिदा मियोइ लिसिंग निफुगा तरुक Sangwa umbudrah nipan COVID test tau bata lising tarit somna kuntraga nipan positive poiba thengna duna sada tara taruk dasmik mapanda hengat ke hariba matamasida mioi chambaga sumna tarit cheke mioi lising mari chahum marfutra humdana phagalake apun bagi wena phagalakpi sang asi chada marfutaret dasmik amasunoda andarakle phagalakpi sang handarakba positive poiba sibagi sangna hengalakpa asi apabagi khudam aibadi haina lobadi launade Mamang sahi lisingani kungi July August wakiba phibam aduga yengnarupa matamdaso hanaki lisingani kun mathoigi July phobuda wariba mong asidi kiningai oire haibada haiman bathokloi aduba lockdown aiba wahi asidi anisuba web ki lantheng asida sinadre containment zone micro containment zone curfew total curfew no chelle Prime Minister Narendra Modi na lockdown aibasi aruiba khulai pambai oina sinagadabani haikibadu state government sungangna challe Masimana chatharikliba lantheng asigi aruiba tangka khaibadu oidri aiba tagle loinana hena sathiba layung khangdokpa ngamdaba delta plus makhatana lantheng na kiba tare maramaduna aikoi khudingma khanadagi hena section pamathau tare laingakna fana kana konarabasu laurubasu yumjum da changduna cheng thilaklabasu thong paiduna hajirabasu aikoi isana isaba ngakthok naraba khonatriba makhaide lantheng asi mai pakpangam loi Misang kom na tuna bom top nongmai kuli na lantheng na banate masak udaba khangdaba nungsit yawba virus ka malemda laiminder bambioi ba aikoi kunima ka lantheng nari bani aibase matam punamakta kautaba chungane chathariba lantheng asigi anisuba web tengasi makal kya gi curfew thengnare corona curfew haiba khangnaba total curfew hokre namit tarani chukna sathagani kanagumba amata jumdagi mapan tokpa yaroi Asumna lengak na corona lantheng da mai onsinda no khona ba yaba khona ringai asida lengak asi losingliba BJP di election da ngau dona leire lengak abadi party samna da bono tawri kumja lising ani taraga tariki August kun gamanga the BJP and Government Coordination Committee ama semkriba aduso mawa mapau sungta tagedre nongmada mioi lising gi mathakta positive werga changsatta tara mari tara manga gi changda siraba active case nongma gi maseng yam khalagle Asigumba Tanjada BJP State President A. Sarda Devi ni election campaign ki thorang loire Minister amana Prime Minister ki anuba India da Manipuri hausi aina phangdo ki balaikre Asida sunatana handak BJP State President na New Delhi da luchingba kya ga unaki ba adu da party ki mapangal kankanaba election ki thorang kya khanaki ba haina ki ba wafam sing adu malem gi makoi ki wata triba phawba haidok pajadri so haike ST Morcha ki National President Samir Oraon MP Rajya Sabha su Impal Airport da jagoi isai galoina okay COVID ki SOB ngak pagi mamita khide saliba tha asigi taragani thu da Union Minister Nitin Gadkari na Impal jeri lambi ki makru thong sanga ge anoba thong adu da Minister jauna namkhiba photo ke media da phone ki adu da su SOB ngak ki bote face mask na su khara upi face mask su khara upi khara na upti asumna laingak na semba niam laingak na amadi Laingak lo chingdiba party na ngak taba asiti lantheng asida thausabu wali aibadu takpa hena longnare asigumba kaya asina orumgani Congress lo chingba gaikhangamna SOP semba kangmuna SOP thogai bagi thabakti tawbi kanu aikebado mamang sahi lising ani kungi July 3 ta corona gi safu pukhamdagi lai khudeng thilakadori bajala agazahumda unlock India mi painingai oidri aibasi hainingkidre da aina kalam asimakta da sanalaba ki mapau senke July kulumdoi dagi state sin bathongna numit tariat ni total lockdown lauthoke makhatana August 3 phawba sangdoke matamadu da Manipur gi oina COVID na sikiba masing manga khakta ngaire tawbadadi phagatpagi changsada humpuga mapan dasmik nipan manga orambadagi
humphumari dasmik mari amad handaki adumanmak Agas amadadi containment zone gi wangbada lockdown komthok tun unlock hauke Agas ani dadi sibagi masing tariat choge Phagat bagi sangna chad humpumatoi dasmik sono tariat da amu antharake Matamadu da minister dadi local transmission di leire community transmission di leire hali supong to kibane Sahi amagi matung ngasi Julai tha asi phawbadadi sikhiba masing lising amaga chahum humpuga manga sukre ngasi Julai taragani pantagi numit tarani chumna total curfew thamkre lockdown haikidre Corona lantheng manung da makal kya gi curfew thorakle CRPC section 144 ki makada district magistrate na laktok curfew Disaster Management Act 2005 ki section 20 close to close A ki makada state disaster management authority ki chairman na laktok curfew Yegasing makada principal secretary home na laktok total curfew Prime Minister Narendra Modi na mamang sahi ki March kuni thoi da laktok kiba janata curfew asina singmare asida sunate containment zone amadi micro containment zone lakthong nare curfew ni khangde containment zone ni khangde mathang Nansinaba asina misam miam tadi hiana zamam halle tawfam khangadre sufam nangfam leiraktre angang signiti namai masin tamlaki daba chahi ani pharakadore amaromda lantheng asi laksin bagi murta hiana na mapangan kangkhalakle mamang chahi ki December kunipan da Trantre Corona 2020 di loire 2021 kamdu ba haina sanalai baki mapausen ke hauzik lisingani kunma thoida July August jarukpa asida oiriba phibam asidi community transmission laire haibadu mayak sengbadona tawre Asigom matamasida lagak sukli pariba BJP election ki sem sabar loire nifu hena kagani haina lauri base miyamgi awabada thausade thawoide haibadu takpani haina rekliba asida Langani haiba thajade aronba kya lai haiki patun party lagak po thausarak tabaza la haiba sijo hangna rakle makha tarak ba atop pau amadana lambi sembada nungki mahota silet oina sin naramle CNPO Palildagi Sanden district headquarter fawbagi lambi hauzik semliba asida nungki mahota Silet oina sinaramle masina maram oraga sembal loitring da mafam kya aka etoi thokle ana santen Naga People Organization CNPO gi president David Boyce na phangthokre CNPO gi president na lusing tongan ba CSO singi mehu singjauna tip amarang palel dage Sanden district headquarter for sarang kilometer taragani palom sangbal lambi sembagi thabak hakteng ne yang senkre president David Boyce na phangdo ki badi hauzik lambi semli ba asiki matang da miyam ge pen da babukat kya lak padage Yangsat kongsat adu sataki bane kongsat adu da mafung phana sembal loirba mafung kya da thariba koilas ki mathakta sekhairakpa kom sarakpa amri mafol tana kaiduna nukup oina leiramba kya thengnake lambi semba da senaga ba nung thampam da siletna semba chief faiduna leiramba thengnake baramasina lambi ase sembal loitring da akai atoi thorakpani hana sumhangna makata na phongdoke Yangsen kongsat adu da National Highways and Infrastructure Development Corporation NSIDC algi makada lambi asi semliba Krista Construction Company ke manager amade engineer sing susaruya ke lambi semba asiga mari leina paikale bathabak thoramda apen penda amade miam gi yanglaga tohoning ba kyasu CNPO gi team aduna jamna mayek singna khanan ki aire maraga sida urea bag talupa chanipan dagi lising ama phawbada leinare club Farmer Karti paiba masagi lokcha di lejadaba laumi ke di government na piripa kodong chaba pangdaba na maram waraga Urea bag amadul pachani pandagi lising amba phawba pidun leinare haiduna Jaripok Top Singtha Farmers Club na pangdorakle club asina thadorpa cherol da palladun hai laumi sing pham thokpa sing government ki bakedi phangana ba athoba matam da honabiyo amrom den palace district ki manung chaliba Jaripok Top Singtha da leiriba RLI gi pam semjin sajilaba matungda Top Singtha gi ikang thokpa ga manaraba lokol kya de singtha jin bahu kre loinana low pan ba yaba ki film da leire aire Farmer Club na hanagi Minister DS Yang Kumar ga khusamna dun jadan leiramba RLI pambadu semjin sajin kebane hausi COVID-19 gi mi painara pa matam asida laumi sina chathok sajin da kudong chada ba kya amsu mayongnare Farmer Club asina laumi singim hot sindun mari lena bache jangkal doin Imphal State ki Agriculture Office da office ga khusamna dun laumi singda har phangan basu haukre adubo masagi laucha leijadaba Farmer Card ti pai laumi sing di government pi ba kudong chaba asi phangdabana atang ba mamal da juria leiduna sinari aina sa pangdorakle Europe ki isau da sihiba chama ka marfu hum dai sokre mang tak ngai oi bai sing isau sing da siba ki masing adu Germany da chama yang khai turuk yaukre ana police na ngasina majin nimit ki ekta phangdokre madu tharaga nongsup Europe tam hausa ki mang tak pathok atur ki sihi masing jam rabada chama ka marfu hum dai sokre nongsup Germany da isau oduna khwai da ki thina sokpa lamdam sing mun da am oriba Rhineland Palatinate state khakta da hana marfu rani pan sikhiba
adudagi chamaga tara yauna sigri haina police na haike region adu khakta da miyo chatruk humbutra asoka pandangki haina police na makoi statement adu da phongtok laduna haujik so adai khudong thiba taraba mi kyamrom leram ki gini haike makha tarakpa atopa pau amadana Indian boxing contingent su Tokyo thungkhre Marikom amasung Amit Pangal nalusingba Indian boxing team nawajing namita Olympic Games ta sarkana na bagida mafam asita thunglagre India ki boxer singa si limjini warba event asiki nama Italy da akan bamung da training sa dakibane amasung thang janamita Tokyo gi nama khongsala khibane Boxing Federation of India ki Twitter da hai aikoi boxing contingent tek ta kaitana khawrang na ngairakpa Tokyo lisingani kun gidamak momon mino kaloina na Tokyo da thongkhre Nobagi team da world number 1 amasung Asian Games champion Amit Pangal kg jangkai gani thoi Manis Kause kg jangkai humdoi Vikas Kishan kg humpogamapan Asis Kumar kg humpudra manga amasung Chatis Kumar kg marfudra mathoi mathakna sarugya gani Nupi ki score na taruklak world champion oikrabi MC Mary Kom kg jangkai gama thoi Simarjit Kor kg humpu Lovelina Borgo Ain kg humpogamapan amasung Pujarani kg humpudra manga sarugya gani Indian shooting team su thang janumita games asiki namak Tokyo da thongkrabani India ki shooting amasung boxing contingent asik quarantine tawbagi mathau tadre pasin takpadi team animak nongba potaraga training tawba yaragani aibane Tokyo Olympic ta punna Indian athlete chama kuntaret qualify oire makha tarakpa atopa pau amadana government gi athingbangi wangbada class tawruba school gi oza mahiroi positive oire COVID-19 ki second wave asi lakshana ba sarkar na thamliba athingba asigi wangbada Tamenglong district ki Tausem subdivision ki manung chanda laiba Wisdom English School hangdokna class tawrubadagi yamlaba mahiroi amasung oza sing COVID positive oire haire asomna thadorakpa cherol amana haire bana sarkarna COVID pandemic asiga mari lainana sarkarna school singda online offline gi class sing tawba thingkhrabasu school asina mahausagum hangduna haukiban mitkarni asi class leptana satharakpadagi mahiroi khara COVID positive oire haibage masada symptom lakpa thengnakhi harbe school asida manaknakpa khuldagi mahiroi kya masu tamlibane aduba COVID positive oiba yarakpa asina maram warga mahiroi khara amade school thadokna chenakhe aduga mahiroi khara amade school asigi custody da lairi harba phimam asi jamna nungnangningai oiba maramna yamna aksina lawpham thoge sarkar ki mekedi online class khatamak ayaba pirabasu school sing thong lonaba chap chapa order amasu laikhrabane adumako Wisdom English School ki founder amasung managing board na sarkar ki order atuki wangbada school hangdoktuna class hoba asina harba phimam asi mayungnarakmane Sarkar na pili order atuki wangbada COVID ki SOP ngakpa tawda school hangliba sing asi supnamaki jaifana ba khudakta lepna ba khangalle jaga aduda COVID-19 ka positive case asi lepna wangkhalakpana maram orga all Tausem student union ki maker ki village level task force village authority jodcraft student union singda sarkar na pili ba SOP asi ngakna sanana ba appeal tawre asongi maker ki makhata na hairibana sarkar ki maker ki online class asi pangthongna ba directive asi taramna oge aduma po Tausem subdivision gumba matak chaba facility laitaba jaga sing asidadi online classing phangan bahibase mairoi amasung aja sing gidamakdadi arapa manglan amba oida ure mairoi amasung mama mapa ayamba sing smartphone sing paibangambagi sakti laitaba tanatana khul ayamba network connectivity amasung power supply gi phimasi yamna fatana laire maramaduna hiramasida sarkar gi makedagi akanba miyeng changdura COVID-19 pandemic asi Thengnaba matamda makoi gi career da apan bapi danaba sarkarna atopa pambai ama pothokna da taksille haire maragasi da haujik nung khara tabana background da khara nungai tabiki da tabiri basingna ngakbe gane atopa pau amadana COVID loidriba phauba kongba maru life from land da lai khurumba lakpa thingle khundrakpam kendra gi manung chana leiba kongba maru life from land da lai khurumba lakpa amasung tourist na singba yauba atai maram kya gi lakpa punmak haujik lairiba COVID-19 laina laicada si loidriba phauba thingtinle aina ising thenbi manung khongban village authority ki maiketegi phangdorakle ising thenbi haina khangnaba village as area da COVID-19 ki first wave tegi horaga haujik phauba haujik second wave matamasi phauba da COVID-19 na naba myoi ama phauba laitre ising thenbi area da leiriba kongba maru life from land da lai khurumba lakleba amasung area asida picnic lakleba yauna kanagumba amatana COVID-19 laina laichat loidri phauba changbirakanu haina ising thenbi manung khongban village authority ki maiketegi phangdorakle ising thenbi manung khongban village authority ki general secretary nongtonbam fulindrona hai khundrakpam kendra ki manung chana leiriba ising thenbi harbi area asi ising thenbi manung ising thenbi mapan pi konom phai lairok amasung molnom harba khulmanga asigi khunja singna
ngasi phawbada khunrakpam kendra gi emre thoksam lokesur ki miyak makha da sarkarna piba covid-19 gi chana pathap nan leiragle masina maram oiduna ising thenbi area da covid-19 naba amsung siba miwi amata phawba leitre asigamba covid laina da chitagi nandana ba amsung section da leiriba area asida atopa mafamdagi lakpa khunja sing amsung mitop sing na changlakpadagi khunja sing na section da leijariba asibo arembada tahlakpa yabagi akiba leibadagi mangjong na section thamang lokhat poina covid-19 laina leichat loidri phawba mitop changlakpa thingmane ising tianbi area asida halaman gi matamdagi ngasi phawbada amatoina nungsi chanana amasong arai leita angdo hanjin tawnadan singmi tami nungsinana khundariba mafam amane Sasinnba Covid-19 Testing report na flight tongna ba khonaramba nan local ama fare state asida COVID-19 pandemic ke second wave mayuk na ba akan ba section thorang sing lokalak pagi manungda Imphal International Airport dagi flight sing tongna sat khigada ba amasung airport asida thonglaba miyoi sing basu akan ba condition sing thamduna laina asike mayukta mangjawna na thorang sing lokalak legi cherakta COVID-19 test tabaki samjin sajen ba report paiduna airport asidagi Kolkata tamna airport tongduna chatna ba khonaramba nan local ama phare Police na para ba nan local adugi maming MD Anwar Ali sai kuntra apopa MD Ijar Anchari kawe Jharkhand gi Boli Dhanbad Police Station gi manung chanba Bisnupur district ki Siddiq Bagan gi Kabristan manakta leiba Smasher Nagar dagine Housing na mahak Susanpur gi Toiba Road ki Lamjang da leiba Krishna Construction Company ki work site da loader operator oina thabak tawthun leirakibane aire magi company asina National Highway 102B gi paring da Susanpur dagi Toiba section phawbagi 0 km dagi kilometer 13.747 phawbagi hard soldier ga loinana lane ani ki lambi pakthopagi thabak suduna lakone masigi daba mahak December 2020 kunda Delhi dagi airplane tongduna state asida lakhibane magi company asigi head office na Mantri Pukri da leibane aire aduba mahakna garang Susanpur dagi Imphal tamna laklaga Kolkata phawbagi Indigo flight number 6R 2614 da tongna bagi dama ekpong mapanda check in ki process tawki aire madamatu da Indigo flight ki Interglobe Aviation Limited ki airport manager Soyam Ramesh ko bamioi amana tangai fatana airport asidagi aeroplane tongna chatkadaba passenger sing da COVID-19 ki test report ki negative report loinarakadaba adugi matungina mahaki se verified toba horakpada nan local asina samjin sajin ba mahaki COVID-19 testing ki negative report ama pairambani aire Tawdok asidagi nongthil ki pung 6 makharom tarakpada Soyam Ramesh ki maikedi ki torakhiba report ki matungina singjamai police station mahaki madakta Indian Penal Code ki section 468471420 gi makada case FR number 102/7/2021 arrest start tawduna lokhat ki aire loinana mahakungasi case asiga mari lainana duty magistrate Chief Judicial Magistrate CJM Imphal West ki APP ki kuthangda singjamai police ki maikedi gi ngasi dagina thasi ki kunithoi phawbagi numit mangani ki police custody remand prayer tawraduna puthorakhibane police na tawraliba police custody remand prayer adu da duty magistrate na su aba pituna mahakpo harba numit sing asigidamukta police custody remand tawkhre aire Bihar da hu sianba ju thakpadagi mioi taraga taruk sire haukiba numit kharni asida Bihar ki West Samparan district da hu chenba ju thaklubadagi jamtrabada mioi taraga taruk sikre amasung mioi taraga nithoi hena aruba phibam da laikandari aina official singna phongdorakle Lona Jadaba hu sianba ju thakpadagi misimina kaya tholak bedoga mari ilaina Bihar Assembly ki opposition leader Teswami Jadabna Nitish Kumar government bo chai thangkhre Teswami na hai ki CM Nitish Kumar na Bihar ki liquor mafia sawgali magna liquor mafia bo Bihar athingba thamba posak sing lona pusinba amasung lalonda yahalle magi police na asigba case singa mari leinana lairaba amasung maran leijada ba miyo singba buktauke magoina Bihar ki lairaba amasung dalit singbo jail da thammi amaromda Bihar ki charge oriba Congress leader Bhakt Charan Das na thodok asigi matangda parallel investigation ama pangthokna ba warep lawkhre Das na hiram asigi matangda haiki thodok adu tongana thijina ba West Samparan district ki Betia da aikoina dedicated team ama tharagane masina thodok adugi chapchaba maram sing amasung siriba mising ki chapchaba masing khangba ngamhallagane team member singna laikidraba singi imung singkasu unagani local police na thodok adugi fact sing amasung maram sing losin na ba konari aina jahasna phangdoke laumi ama minister da mateng panglagane masagi arubo surgery ama pangthokna ba tungsinduna thamba lupa lakhani usina sathok pikraba Telangana gi laumi ama state asigi travel women and child welfare minister Satabadi Rathore mateng pangbiragane namaising nimita minister asina Redia Naikoba laumi aduda mahaki apampo hospital da surgery tawnar ba singani amasong mangol da sel gi mateng su panglagani ana thajaba pikhe
Laumi aduna wana suduna tungsin jaba sel usina sathok tuna mangan khibagi pau taraba batung ta minister na wafamasi lauthokibani bhana mandal revenue officer amathaduna laumi aduba theman khe sel mang kibana tragana masagi anabaga mari ilaina laumi asina wakal waba tawroidabani mangonda mateng punamak piragani hana minister na makata khe aroibada content sing asigi maru oiba pau khara asiba pau damjariba manipur local news youtube channel amadi facebook page asidagi yengbiri popna bakpa thaga sari channel asina domda kanarabadi subscribe tawbi dribasana subscribe tawbi amloina like and share tawbasu kawi gunu namakpo amukhana thaga sari